आकाशवाणी इम्फाल R.K.Gorani na pau pajari ahanbada maruoiba pau Anusuya uike ngasi Manipuri Rajapal oina wasak lauragani wasak laubagi thorum ayu pung 13 da Imphal gi Rajbhavan gi darbar hall da pangthokani Sarkar gi lam amusu reserve forest area da lam khopsin da yum kai chajin batok na ba Mukhyamantri Nongthoman Birena appeal tauri amasung Pradhan Mantri Narendra Modi na hairi hauruk liban harol singna makoi gi lamdambu khwaidigi faba tourism village am ohenna bhonagadabani Anusuya uike ngasi Manipuri Rajapal oina wasak lauragani wasak laubagi thorum ayu pung 13 da Imphal gi Rajbhavan gi darbar hall da pangthokani thorum adu da Mukhyamantri Nongthoman Biren Manipur Vidhan Sabha gi Adhyaksha Thoksom Saitabrata Mantri Singh MLA Singh amasung Raijya gi makokthong official Singh saru yagani masina maram oiduna Manipur Vidhan Sabha gi ngasi gi mifam nungthil pung amadegi haugani Anusuya uike akhanaba charter flight amadang Chhattisgarh gi Raipur degi laglaga Imphal gi Bir Tikendrajit International Airport da thungna khibani mangna Imphal hek thungbaga Mukhyamantri yawna lusingba kayana mahakpu harok tayam okhi Mukhyamantri Nongthoman Birena ngarang Manipur Vidhan Sabha da senba chahi 2023 gi lupa koti 19 subna kunithoi gi Raijya gi budget puthokre budget asi revenue expenditure na lupa koti 10 sani me purani thoini aduga capital outlet na lupa koti 10 subna 10 ni budget asi lupa koti sani pan pudramatoi puthaba deficit budget ni Mukhyamantri Nongthoman Birena senba chahi 2023 gi supplementary demands for grant chungang sabha da puthoki ngasi sabhada ngarang puthoki ba Raijya gi budget amasung supplementary demands for grants ki matangda khananai nagani Sarkar gi lam amusu reserve forest area da lam khopsindra yum kai sajin batokna ba Mukhyamantri Nongthoman Birena appeal tauri social media thagat warol amada Mukhyamantri na hai Surachandpur amasung Khawpum reserve forest ki manungda ke songjang kholda ain kaina sajilamba yum kai sing takthokpagi thabak haure Masida natana Imphal area da su dinkurota ain kaina lam khopsinduna sajilamba yum kai sing thugai bi thabak haure Sarkar na paikhalaliba khongthang asda miyam na mapung phana mateng pangbina basu Mukhyamantri na appeal tauri Marak asda Kuki Students Organization Laimata Block Achum amasung Kuki NP Manipurna ke songjang da lam khopsilamba sing takhai bi thawng adubu yaningdaba phongdokre Manipur Human Rights Commission ki anoba chairperson Utpalendu Bika Sabungarang Mukhyamantri ke secretary Mukhyamantri Nongthoman Birena taram okre unabatu da Raijya asigi hauji lairiba tongan issue kya gi matangda wari sanaki Manipur Human Rights Commission mani thina thabak taw ngamanabi matangda su makoina khananai nakhi Raijya Education Act Directorate ki makhada dain harness scheme gi damak darkar special lakibasing mathang manang naina thabak hamna bagi damak miyoi lising amaga chani humphum dogi senate list semle Raijya Education Act ki director Elnanda Kumana thokpa cherol amada hai list asida semdo semnin tawna bagi damak mari leina bawaka sing pesilakpagi aroibe matam mathang thagi mapan fawbani tabiriba pawasi Akashbani Imphal dagini Pradhan Mantri Narendra Modi na hairi hauruk liba naharol singna makoi gi lamdambu khwaidigi fawa tourism village am ohenna bhonagadabani Twitter da thagat pagwarol lambada Pradhan Mantri na hai tourism village competition gi wakhalo nasina khul singi marakta lunan matana bata natana lamdam asibu hena lunan malaiba am ohelak pangamgani masigi mathakta mafam sing asigi na chanebi amasung punsi mahing sing ngak senduna yokatuna thambada su chauna mateng oigani leibaga asigi mafam kaya da lejariba fajaraba lam koiba singi koifam singbo semgatuna makhogi malemgi miyamda uthokpa ngamnaba honasi hainasu Pradhan Mantri na appeal tauri Meghalaya muso Nagaland Mikhal matam nasila pagaloina na vote committee thab hanadagi hena kankatle BJP gi makok thumbo lusingma masung Kendra Grihmantri Amit Shah ngarang Silongi Gorkha Pathshala masung Gold Cup Field da miyaw rally anida wangang khi BJP gi star campaigner masung makok thumbo lusingma kaya dol gi mirep singda vote komli NPP gi makok thumbo lusingba masung Mukhyamantri Kona Kek Sangma sungarang Vidhan Sabha Kendra kaya da miyaw gi mitin singda wangang khi Nagaland da su tongan rajya dal sina voters ngi puning singchina bagi damak yum da changduna vote committee thabak chathari mafam kaya da su mikhal gi mitin sing pangthoknari
ngasi phongwa pause sing marui pausing da ma hojik Ngangom Kiran leire Kiran Thagchari Gorani Chief Minister Nongthom Birena ngarang Manipur Bidhan Sabha da senba chahi lesingani kulumdoi kunmari gi rajya ke budget puthokkiba masung Bidhan Sabha mikhal gamari lena batai pausing amadi malem gi imalon gi numit pangthong akibi gi pau amasung Anusuya Wike ngasi Rajapal oina wasak lawragana have pausing na ngasi phongwa pause ayamada maroi pauna phongnaba ure Sanalai bakta kumja lesingani kulumdoi kunmari da crore chanipan marputara mathoi puthaba lupa crore lising kunthra manga chani humputra humdoi dasmik taret mapan gi budget estimate puthokre sendon hantanbada akhanaba mityeng thamgani haiba chief minister gi wafum na ahan headline tori Anusuya Wike Governor oina ngasi wasak lawragana have pau amana pausi asiga hanbala maida phongli Hoyal lan fauda Kamjong district ki Nambisa kulgi khunja sing Imphal da amuktang lakpagi gari bhara lupa chani pan tingli PHCM sare sangadri doctor amasung nursing ki quarter yaude class 5 phawudang tamba yaba junior school amakak laibu ui haiba pauna ahan headline tori Chief Minister N Birena senba chai lising kulumdoi kunmari gi lupa crore lising kunthra manga subna kuni thoi gi budget estimates puthokre haiba pau amana pausi asiga ni shuba headline tori Pongna phamda lupa koti lising kunthra manga subna kunithoi gi budget puthokre haina ahan headline tori malem gi imalon gi numit paksana pangthok nakre haba pau amana pausi asiga ni shuba headline tori Shanghai Express Manipuri da senba chahi lising ni kulumdoi kunmari gi budget puthokre mamang chahi da deficit lupa crore lising ama chani kunthra oikibatu chanipan marputra mathoi da hantaragani haina pari haba chief minister gwafamna ahan headline tori International Mother Language Day Milan yauna lup kayana paksana pangthokna kibagi pau amana pausi asigi ahan balamai de phongli Naharol gi thaudangda Nagaland Assembly mikhal loibaga Frontier Nagaland gi agreement sign tawnaragani haiba Amit Shah gi wafamna headline tori sahi khudingi Forest Department na upambi kaya thari hairaga survey report na umang mangsilakle haiba MLA Kiran gi wafamna pausi asigi ahan balamai de phongli Isel Express ta Chief Minister na annual budget listing ni kulumda kunmari house to puthokre haina banner headline tori nongan ba misi taraina lobu yaroi IM ga kari mari leina bage masida maroi na chanari ba sonia gi role na kari no haiba MLA K Ranjit ki wafam na pauchi asigi ahan bulamai da phongli irai bakta hauki ba sahi mari da u chara thaba amadi hauhan badalupa koti chama ahum hena changki haiba Minister Biswajit ki wafam na han headline tori Senba chahi lising ni kulumdoi kunmari gi budget puthokre education health sector da midyeng thamli haiba pau amana pauchi asigi ani suba headline tori Imphal Free Press ta water supply gi mulupa koti lising ama changwa marputra nei thoi khaktuna thamli haiba pauna ahan headline tori governor oirega da bi Anusuya Wike Imphal thungnare haiba pau amasu pauchi asigi ahan balamai de phongli Shanghai Express English ta Manipur dagi lakpa gari ne haina chingnaba gari amadagi Assam da lupa koti kunmunga rongi heroin phare haiba pauna headline tori People's Chronicle da tourism education amasung startup ta sarkar na priority piri haiba Chief Minister gwafam na han headline tori Morning Bell da ariba pension scheme amu hana chanhan bu gwafam laiti haiba Chief Minister gwafam na han headline tori Manipur Mail da Chief Minister na lupa koti lising kunthra manga subna kuni thoigi budget puthokre haiba pauna han headline tori Masona thar nation twil to amasung Manipur Express ta ngarang Rajya Bidhan Sabha Chief Minister N Birena senba chahi lising ni kulumdoi kunmari gi rajya gi budget puthokki gi pauna headline tawnari Manipur ga no governor thunglare haba pau amasu pauchi asida headline tawduna phonari Tamelong Times ta Manipur ga no governor oirega da bi Anusuya Wike Imphal thunglare ngasi wasak lorogani haina ahan headline tawri Hills Hornbill Express ta Senapati jila da Dr Singh strike na anaba sing chawna khudong chada mayoknare haipa pauna headline tawri Gorani Thagachiri Kiran Aroibada maroiba pau amuk hana Anusuya Wike ngasi Manipur Rajapal oina wasak lorogani wasak lobigi thorma yung tarama thoida Imphal gi Raj Bhavan gi darbar hall da pangthokani sarkar gi lam amsu reserve forest area da lam khopsinduna yung kai sajin mantok naba Mukhyamantri Nongthom Birena appeal tawri amasung Pradhan Mantri Narendra Modi hairi hawrok liba naharol singna makhoi makhoi gi lamdambu khwaidigi phaba tourism village am ohenna bhona gadabani pauloi jare